Corona Majinamit, July date 24, 2022. Lakipur constituency Manungana Leba, Binagandi South Bora Complex. Hojik all the Saman Youth Association na Hanaki Chawsika Marilena mobile games same Sadule, Masita Amu Handler. Quena Masi officially Equinatorio really works equate the close story Harriet Mayanda. Ngasigi press meet se koi kau jawne ada koi gi ngasigi relu work se koi tawjar kundam da akoi amyana hanagi chaw se asam na moroina yam sathina asam su pugi ni 9000 village lising mapan to me adagi mi sokpana mi lakh mu trong doi mu sokhi asam sin mutuna ado borak beligi oina akoi gi akoi maitei sing ge pet akoi gi khungang sing ge koi na stay to da maitei ju khungang hu tra gi mathak akoi ke tawi isaw Tumi and high quack pop and get away. Pill at Lakandati, who drags on the top of me. Well, you quit all the summer with youth association. I want to cover to visit Kunga, which you got Kunga Covertore. Aduga, so 7,300 villages, households. You now 7,000 households, equate really material sing Pangre. Adugi Makapona, see officially closed to Rogasu, Amani, Kazika, Wali, Lakipur, Equina Bangande, and Equina South Brock, keeping the relay, ising Manakta, ising Hogi Changamba, Mohomsing, Yapanasang, the Sukoning Lekagumba, the Kaika, the Gays, the Hogi Medibangal Kun, Amanika lady. Assist an unofficial question to Hilakandi, so Jumnak can a Chanimu, Junak Chanimu can address the water blade. I see what I get no additional parcel official association. May I not see the little box, keeping the Luisa again, additional Tadoka, other port never told. Ado Masigi, floods, Hanaki floods, Suquito for flooding a man, no height, the Hanaki artificially. Man-made problems for example, Silsergi, Betuquandi, Homsida, the miscreant Karana, Gomena, they Tamzamba, MMS in the Huralana, the Jantalamba, the Maramurka, Ising say, Jumnagla, Wishing Sida, Ban, Kairishing Sansakiva, Adumus Polagre, the Yagumu, a kind of dictator, Bangasigi, Chief Minister, can say, Tangani Tona, Tabiri. Hoi the American Tabir was a young in the district administration, they among us high, 1 crore Polam Singh, district administration, the Chimistan officially Sinacre, Adi Mahatar Kuda, may take once in the Yodi Highway Pong, play with the Equinacum, Chimista Hajarukanda, Amai Kutanga, Am the Dragon Tabira Cre, Matangam would dragon a Tramaka Tabiri. Although Machine Suectam did not do, I am the Rene address store and highway, where I have that. Sanalaba Maniburgi, Honorable Chief Minister Tarachari, Amiagi, Matunda, Tawakata activities, cutting the Su, Hoki Mating Wang View, Highway, Michael Gogona, all someone we use and make it Chief Minister Taracha in a Krumjari. Aduga, Tauri activities, cutting Maxida, Hoya Sangi, Juziki, Marina Sida Casara, Operatoba, Hogi, Women Action Committee for Village Protection, Hogi. Sing, Imasing, the Ichan Sing, Makoina, Makoi, Moi Masago in a Tuana, Moi Masana Pesa, Haidan Zarga, Tuana, my activities I'm like, I was under the lectures Masana Tozagre. Aduga, you in and out, a coin of Zik, Amiana Tau Pasaksu. So on Mating Bangiki, Hogi, Harry by chasing Imasing, Makoile and Dragadi, a coin of activities I took to Nanatrasu, Hogi practically Montana, Tom the Zai, Makoila, Aga, possessing Thai, possessing the packeting to packeting the Zinum Dang, Ludragadi, Nunda Apungani Hunga to Ludragan Nuala, Chapajar deba, Adu Pascumleva, Adu Yamating Bangre, I went a Panaki experience, Haidai. Other can say Geno Tamda, Aquina, Jilu, Possession of Kaidi, Charasit of the Kashunati, Mayamna. Nangi wa the Daikoshu, some Zaminary worry Captanita. Organization my mama clubs, Kakesu, my top of them Jenavina, Posaxe, Mayamna, Levanu Sibigi, Wakalon to the Sumamita, Adukitan, systematic way of the white. Aquina Pishan Misida,
ꯃꯥꯡꯂꯣꯝꯗ ꯂꯩꯕ ꯀꯥꯡꯕꯨꯁꯤꯅ ꯂꯣꯏꯅ ꯆꯪꯉꯤ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏ ꯐꯪꯕ ꯃꯅꯨꯡꯗ ꯐꯪꯍꯧꯗꯕ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯀꯣ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯕꯣꯔꯗꯔꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟ ꯀꯁꯥꯔꯗ ꯑꯩꯅ ꯀꯣꯚꯔ ꯇꯧꯈꯤꯕꯅꯤ ꯖꯂꯥꯜꯄꯨꯔ ꯍꯥꯏꯕ ꯈꯨꯟ ꯃꯩꯇꯩ ꯈꯨꯟꯁꯦ ꯌꯥꯝ ꯇꯣꯟꯅ ꯃꯩꯇꯩ ꯈꯛꯇ ꯂꯩꯖꯕ ꯀꯅꯥꯝꯇꯅ ꯂꯥꯛꯄꯤꯗꯕ ꯃꯣꯏ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅꯀꯣ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯑꯩꯈꯣꯏꯗ ꯇꯝꯃꯛꯏ ꯑꯁꯨꯃꯥꯏꯅ ꯑꯁ꯭ꯋꯥꯏꯁꯤꯗꯁꯨ ꯈꯨꯟ ꯈꯔ ꯂꯩꯔꯤ ꯃꯅꯨꯡꯗ ꯍꯦꯛꯇ ꯇꯨꯔꯦꯜ ꯃꯄꯥꯟ ꯇꯥꯕ ꯀꯅꯥꯝꯇ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯆꯪꯉꯝꯗꯕ ꯃꯄꯥꯟ ꯃꯄꯥꯟꯗ ꯂꯩꯕꯁꯤꯡꯁꯤꯅ ꯆꯪꯉꯛꯄ ꯈꯨꯗꯤꯡꯒꯤ ꯐꯪꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯑꯗꯒꯤ ꯑꯅꯤꯁꯨꯕꯅ ꯁꯔꯀꯥꯔꯗ ꯑꯗꯒꯤ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥꯗ ꯊꯝꯖꯅꯤꯡꯕꯅ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥꯒꯤ ꯀꯩꯅꯣꯁꯤꯡ ꯖꯔꯅꯦꯂꯤꯁꯁꯤꯡ ꯔꯤꯄꯣꯔꯇꯔꯁꯤꯡ ꯃꯐꯝꯁꯤꯗ ꯀꯨꯝꯊꯔꯛꯑꯒ ꯄꯥꯛꯁꯟꯅ ꯀꯣꯚꯔ ꯇꯧꯕꯗ ꯑꯗꯨꯝ ꯇꯧꯕꯤꯈꯤꯗꯦ ꯃꯗꯨꯝ ꯀꯌꯥ ꯄꯦꯟꯗꯕ ꯂꯩ ꯑꯗꯣ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥꯗ ꯑꯩ ꯑꯄꯤꯜ ꯇꯧꯖꯅꯤꯡꯉꯤ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕꯁꯤ ꯌꯥꯝꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯎꯄꯥꯏ ꯂꯩꯇꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯍꯧꯖꯤꯛꯀꯤ ꯏꯆꯥꯎ ꯍꯥꯏꯁꯤ ꯌꯥꯝ ꯃꯊꯧ ꯆꯥꯗꯕ ꯍꯧꯖꯤꯛ ꯄ꯭ꯔꯣꯄꯔꯇꯤꯁ ꯀꯔꯣ ꯃꯥꯡꯅꯔꯤ ꯈꯣꯠꯅꯔꯤ ꯃꯌꯥꯝꯁꯦ ꯃꯈꯥꯗ ꯈꯪꯍꯧꯗꯅ ꯅꯨꯃꯤꯗꯥꯡꯁꯦ ꯏꯁꯤꯡꯁꯦ ꯑꯀꯟꯕ ꯏꯁꯤꯡ ꯆꯥꯎꯁꯜꯂꯛꯄꯁꯤꯗ ꯒꯥꯔꯤꯒ ꯊꯨꯝꯖꯤꯟꯈꯤꯕ ꯃꯈꯥꯗ ꯂꯩꯕ ꯄꯣꯠ ꯆꯩ ꯂꯣꯏꯅ ꯃꯥꯡꯕ ꯌꯥꯝ ꯌꯥꯎꯅꯔꯤ ꯃꯁꯤꯒꯤ ꯄꯔꯃꯅꯦꯟ ꯁꯣꯂꯨꯁꯟꯁꯦ ꯀꯃꯥꯏꯅ ꯇꯧꯒꯗꯣꯏꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯃꯁꯤ ꯁꯔꯀꯥꯔꯒꯤ ꯃꯈꯨꯠꯇ ꯂꯩꯔꯦ ꯁꯔꯀꯥꯔꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯗ꯭ꯔꯦꯟꯁ ꯃꯌꯥꯝ ꯗ꯭ꯔꯦꯅꯦꯖ ꯁꯤꯁꯇꯦꯝꯁꯦ ꯈꯤꯇꯪ ꯏꯝꯄ꯭ꯔꯨꯞ ꯇꯧꯍꯟꯕꯤꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯁꯤ ꯏꯝꯄ꯭ꯔꯨꯞ ꯇꯧꯔꯒꯗꯤ ꯋꯥꯇꯔ ꯂꯣꯒꯤꯡ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣ ꯋꯥꯇꯔ ꯂꯣꯒꯤꯡꯅ ꯏꯆꯥꯎ ꯊꯣꯛꯍꯟꯈꯤꯕ ꯑꯗꯒꯤ ꯁꯣꯝꯗꯒꯤ ꯇꯨꯔꯦꯜꯂꯣꯝꯗꯒꯤ ꯕꯥꯟ ꯀꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯛꯈꯤꯕ ꯑꯗꯨ ꯕꯥꯟꯁꯤꯡꯁꯤꯁꯨ ꯁꯔꯀꯥꯔꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ATM ꯕꯨꯠꯇ ꯑꯩꯈꯣꯏꯅ ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯄꯤꯕꯗ ꯑꯗꯨꯃꯥꯏꯅ ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯄꯤꯕ ꯑꯃ ꯆꯪꯉꯦ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯁꯤ ꯏꯆꯥꯎ ꯇꯣꯏꯅ ꯊꯣꯛꯄ ꯂꯝꯗꯝꯅꯤ ꯆꯥꯎꯕ ꯄꯤꯛꯄ ꯇꯣꯏꯅ ꯊꯣꯛꯑꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤꯁꯤꯅ ꯀꯥ ꯍꯦꯟꯈꯤꯕꯒꯤ ꯋꯥꯔꯤꯅꯦꯕꯀꯣ ꯑꯗꯣ ꯃꯆꯥ ꯃꯆꯥ ꯊꯣꯛꯏꯕ ꯏꯆꯥꯎ ꯈꯨꯗꯤꯡꯗꯀꯣ ꯍꯟꯗꯛꯁꯨ ꯑꯗꯨꯒꯨꯝꯕ ꯁꯥꯊꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗꯣꯁꯥ ꯇꯥꯗꯅꯤꯡꯉꯥꯏ ꯀꯩꯝꯇ ꯂꯩꯇꯦ ꯑꯗꯨꯅ ꯃꯁꯤ ꯑꯦꯝꯕꯦꯡꯃꯦꯟ ꯁꯤꯁꯇꯦꯝ ꯃꯌꯥꯝꯁꯦ ꯃꯁꯤꯁꯨ ꯐ꯭ꯂꯠ ꯀꯟꯇ꯭ꯔꯣꯜ ꯗꯤꯄꯥꯔꯠꯃꯦꯟꯅ ꯃꯁꯤ ꯈꯔ ꯆꯦꯛꯁꯤꯟꯈꯤꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯑꯃ ꯂꯩꯔꯦ ꯃꯁꯤ ꯐ꯭ꯂꯠ ꯀꯟꯇ꯭ꯔꯣꯜ ꯗꯤꯄꯥꯔꯠꯃꯦꯟꯅ ꯃꯁꯤ 100% ꯃꯁꯤ ꯀꯩꯅꯣ ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯄꯤꯒꯗꯕꯅꯤ ꯑꯦꯝꯕꯦꯡꯃꯦꯟ ꯃꯌꯥꯝꯁꯦ ꯑꯗꯒꯤ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯑꯦꯝꯕꯦꯡꯃꯦꯟ ꯃꯌꯥꯝꯁꯦ ꯈꯨꯟꯃꯤ ꯃꯌꯥꯝꯅꯁꯨ ꯃꯔꯝ ꯆꯥꯗꯕꯗ ꯀꯛꯊꯠꯄ ꯈꯣꯠꯇꯠꯄ ꯑꯗꯒꯤ ꯌꯥꯝ ꯂꯩꯔꯦ ꯃꯁꯤ ꯑꯝꯇ ꯇꯧꯍꯟꯕꯤꯗꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯆꯥꯎ ꯅꯪꯉꯤꯕ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯆꯦꯛꯁꯤꯟꯕ ꯑꯃ ꯆꯪꯉꯦ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯁꯨ ꯅꯥꯂꯥ ꯃꯊꯛꯇ ꯗ꯭ꯔꯦꯟ ꯃꯊꯛꯇ ꯌꯨꯝ ꯁꯥꯖꯟꯕ ꯗꯨꯀꯥꯟ ꯁꯥꯖꯟꯕ ꯅꯥꯂꯥꯁꯤꯗ ꯃꯥꯒꯤ ꯐꯠꯇ ꯍꯥꯎꯊꯤ ꯂꯣꯏꯅ ꯂꯪꯊꯕ ꯃꯁꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯃꯁꯤ ꯄꯣꯠꯁꯛꯁꯦ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯑꯇꯩꯁꯨ ꯇꯨꯡꯗꯁꯨ ꯑꯩꯈꯣꯏ ꯏꯆꯥꯎ ꯌꯥꯝ ꯁꯥꯊꯤꯕ ꯑꯁꯤꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯏꯆꯥꯎ ꯅꯪꯉꯛꯄ ꯌꯥꯏ ꯑꯁꯤ ꯄꯣꯠꯁꯛꯁꯤꯃ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯣ ꯗ꯭ꯔꯦꯅꯦꯖ ꯁꯤꯁꯇꯦꯝ ꯈꯨꯡꯒꯪꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯩꯇꯩ ꯈꯨꯡꯒꯪꯒꯤ ꯈꯪꯗꯦ ꯃꯤꯇꯣꯞꯁꯤꯡꯒꯤ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯁꯤꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯍꯧꯖꯤꯛꯀꯤ ꯒꯥꯔꯕꯦꯖ ꯁꯤꯁꯇꯦꯝꯗ ꯇꯣꯉꯥꯟꯅ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯅ ꯃꯣꯏꯅ ꯍꯣꯟꯕ ꯂꯥꯛꯏꯕꯗꯣ ꯑꯗꯨꯗ ꯄꯤꯈꯤꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯃꯁꯤ ꯃꯐꯝ ꯆꯥꯅ ꯇꯣꯉꯥꯟꯅ ꯃꯐꯝ ꯆꯥꯅ ꯊꯝꯕ ꯑꯃ ꯅꯂꯥꯗ ꯑꯗꯒꯤ ꯆꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤ ꯁꯨꯡꯊꯥ ꯊꯥꯗꯕꯤꯗꯕ ꯑꯗꯒꯤ ꯇꯨꯔꯦꯟꯒꯤ ꯏꯔꯤꯟ ꯃꯌꯥꯝꯁꯦ ꯃꯁꯤ ꯐꯨꯟꯖꯟꯕꯤꯗꯕ ꯑꯗꯩ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯀꯥꯔꯟ ꯇꯧꯕ ꯇꯨꯔꯦꯟꯒꯤ ꯃꯦꯡꯃꯦꯟꯁꯤꯡꯁꯦ ꯅꯤꯡꯊꯤꯅ ꯁꯔꯀꯥꯔꯅ ꯌꯦꯡꯕꯗ ꯅꯠꯇꯅ ꯃꯤꯌꯥꯝ ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏ ꯑꯍꯤꯡꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯚꯣꯂꯨꯟꯇꯤꯌꯔ ꯆꯠꯂꯤꯗꯅ ꯈꯣꯡꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯗꯅꯕ ꯑꯗꯨꯃꯥꯏꯅ ꯑꯦꯝꯕꯦꯡꯃꯦꯟꯁꯤꯡꯁꯤꯁꯨ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅꯁꯨ ꯌꯦꯡꯁꯤꯟꯕꯤꯕ ꯑꯃ ꯆꯪꯏ ꯈꯨꯗꯛꯇ ꯁꯣꯏꯔꯛꯄꯒ ꯁꯔꯀꯥꯔꯗ ꯔꯤꯄꯣꯔꯠ ꯇꯧꯕꯤꯕ ꯁꯔꯀꯥꯔꯁꯤꯁꯨ ꯁꯔꯀꯥꯔꯅꯤ ꯃꯈꯣꯏꯗꯁꯨ ꯔꯤꯄꯣꯔꯠ ꯇꯧꯕꯤꯕ ꯑꯃ ꯆꯪꯏ ꯔꯤꯄꯣꯔꯇꯔ ꯑꯁꯤ ꯁꯣꯏꯔꯦ ꯈꯣꯠꯂꯦꯅ ꯈꯨꯗꯛꯇ ꯏꯟꯐꯣꯔꯃꯦꯁꯟ ꯇꯧꯕ ꯑꯩꯈꯣꯏꯁꯨ ꯊꯧꯋꯥ ꯁꯥꯗꯦ ꯑꯗꯒꯤ ꯑꯋꯥꯕ ꯇꯥꯔꯀꯥꯟꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯣꯏꯅ ꯋꯥꯃꯤꯟꯅꯔꯦ ꯑꯁꯤ ꯄꯣꯠꯁꯛꯁꯤꯃ ꯂꯩꯔꯦ ꯑꯗꯨꯅ ꯍꯟꯗꯛ ꯀꯩꯅꯣ ꯇꯧꯈꯤꯕ ꯄꯣꯠꯁꯛꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯃꯌꯥꯒꯤ ꯍꯧꯖꯤꯛ ꯑꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯁꯤꯅ ꯊꯕꯛꯁꯦ ꯄꯟꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯁꯤꯒ ꯏꯔꯣꯏꯅꯅ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯍꯥꯏꯖꯒꯦꯅꯁꯨ ꯇꯧꯕꯅꯦ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯑꯁꯥꯝ ꯃꯅꯤꯄꯨꯔꯤ ꯌꯨꯠ ꯁꯣꯁꯥꯏꯇꯤꯅ ꯍꯟꯗꯛꯇ ꯇꯧꯈꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯑꯣꯇꯣꯅꯣꯃꯤꯒꯤ ꯃꯇꯥꯡ ꯐꯪꯈꯤꯕ ꯀꯟꯚꯦꯟꯁꯟ ꯑꯗꯨꯗ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏꯅ ꯕꯣꯔꯥꯛꯄꯜꯂꯤꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯌꯥꯝꯅ ꯉꯥꯏꯗꯨꯅ ꯂꯩꯔꯛꯂꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯚꯕꯟ ꯁꯥꯕꯒꯤ ꯀꯩꯅꯣ ꯄꯣꯠꯁꯛꯁꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯥꯔꯅꯦꯅ ꯍꯥꯏꯕꯤꯔꯝꯃꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯃꯌꯥꯏꯃꯒꯤꯗꯒꯤ ꯆꯪꯁꯤꯜꯂꯒ ꯀꯩꯅꯣꯗ ꯌꯦꯡꯉꯒ ꯑꯊꯨꯕ ꯃꯇꯝꯗ ꯁꯥꯟꯅꯕꯒꯤ ꯄꯣꯠꯁꯛꯇꯣ ꯃꯗꯨ ꯊꯕꯛ ꯌꯥꯡꯁꯤꯟꯅꯅꯕ ꯍꯣꯠꯅꯖꯒꯅꯤ ꯑꯗꯒꯤ ꯑꯍꯨꯝꯁꯨꯕꯗ ꯑꯣꯇꯣꯅꯣꯃꯁ ꯀꯥꯎꯟꯁꯤꯜꯒꯤꯅꯤ ꯍꯟꯗꯛ ꯐꯝꯈ꯭ꯔꯤꯕ ꯃꯌꯥꯝꯁꯦ ꯑꯣꯇꯣꯅꯣꯃꯁ ꯀꯥꯎꯟꯁꯤꯜꯒꯤ ꯍꯟꯗꯛꯀꯤ ꯐꯝꯈꯤꯕ ꯀꯩꯅꯣꯁꯤꯗ ꯀꯟꯚꯦꯟꯁꯟ ꯑꯁꯤꯗ ꯑꯁꯥꯝꯗ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ CSOꯁꯤꯡ ꯑꯩꯈꯣꯏ ꯂꯣꯏꯅ ꯄꯨꯟꯈ꯭ꯔꯦ ꯄꯨꯜꯂꯀꯥꯟꯗ ꯀꯩꯅꯣꯒ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯁꯤꯗ MLA ꯑꯃ ꯂꯩꯖꯗꯦ MP ꯑꯃ ꯂꯩꯖꯗꯦ ꯃꯄꯤ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯑꯗꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯔ ꯐꯖꯗꯕ ꯂꯣꯟꯗ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯂꯝꯖꯥ ꯁꯔꯥ ꯇꯥꯔꯕ ꯑꯗꯨꯒꯨꯝꯕ ꯃꯩꯇꯩ ꯃꯆꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯃꯄꯤ ꯃꯄꯥ ꯂꯩꯇꯕꯅꯤꯅ ꯑꯃꯅ ꯑꯃꯒꯤ ꯀꯩꯅꯣ ꯂꯩꯇ꯭ꯔꯦ ꯋꯥ ꯇꯥꯟꯅꯗ꯭ꯔꯦ ꯃꯥꯏ ꯊꯣꯛꯄ ꯑꯉꯝ ꯉꯥꯡꯅꯔꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥꯁꯦ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯑꯋꯥ ꯑꯅꯥꯁꯦ ꯅꯩꯅꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯔꯛꯇꯕ ꯁꯦꯜꯐ ꯁ꯭ꯇꯥꯏꯜ ꯃꯌꯥꯝ ꯊꯣꯔꯛꯄ ꯑꯗꯒꯤ ꯊꯕꯛꯇꯤ ꯑꯝꯇ ꯁꯨꯗꯕ ꯑꯗꯒꯤ ꯏꯕ ꯌꯥꯝ ꯀꯟꯕ ꯏꯕꯁꯤꯗ ꯌꯥꯝ ꯍꯩꯕ ꯑꯁꯥꯕ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯑꯗꯣ ꯍꯟꯗꯛꯇꯁꯨ ꯑꯩꯅ ꯅꯍꯥꯟ ꯌꯥꯝ ꯄꯦꯟꯗꯕ ꯍꯥꯏꯕꯨ ꯏꯆꯦ ꯑꯃꯒꯤ ꯍꯟꯗꯛꯀꯤ ꯏꯗꯤꯁꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯁꯥꯝ ꯁꯔꯠ ꯍꯥꯏꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯀꯣ ꯑꯣꯇꯣꯅꯣꯃꯁ ꯀꯥꯎꯟꯁꯤꯜꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯤ ꯈꯤꯇꯪ ꯃꯌꯥꯝꯗ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯒꯗꯕ ꯄꯣꯠꯁꯛ ꯑꯃꯈꯛ ꯍꯦꯛꯇ ꯏꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯣꯇꯣꯅꯣꯃꯁ ꯀꯥꯎꯟꯁꯤꯜ ꯇꯥꯜꯂꯤꯕ ꯏꯍꯧꯁꯦ
kanogi ST demand se phangdringi yaroi kaina khajika chapchanamdi na tabado miyamna confuse pa aina haje ina sinida haire chinau sindo autonomous council gi matang na khanbi budo jam thagachei tawudabu autonomous council gi matang da miyamna karigo message spinning mata ragadi natraga autonomous council gi khongjang se khare hena yangsil haning mata ragadi khogi miyamna chamam na gadaba adum message natraga adum write up the tobigano autonomous council gi damakta hoji kanna chelibse mang thang chelibse Amiani, Amia Tana Birga Torogadi, a high possession the Karena, Koisu, a quick statement, and people say Peter Sikan, Tabak Torinda, statement, but with the Pirgayada, put them later. Miam said, the Miam, Miam, Pusa Pajariva. Although Amukta or the last council moment, the Yaudaba, I think the last council moment, the Karimakalgi, cannot tell the Adumakamu, Miam later. I need to later. Kamu say, Amana, or the last council Matang say, Yaroi. Masi ST na ta phangdragi meti se autonomous council tan ma jaroi han miyam chamham na group ama ade amana yahana yaroi di haiduro ba adegi songi khongjang sina chaksalak thina ji phangmui mom la ba government ga khoge leiba tais degi toklu tok miyam sina ade da angamu akoi chele bu kamu sida as makhoina mu hairiba kaino singsigi mingsa sel au gidare kaina jamna apik po khan khalaga asi simkat conflict oina no miyam na phattaba wakai suba ama ma tawba TV da guma thoga khanja samda leiba meti singse Makona Talib can sing Timas Amaboy, Amaware, Puning Puchel Mana, Tazason Highway, Sono Kazari Mungataneva. Other is Rakshida, Siatalaga, I learned Tagali, Harry was asking the Tagapado, other Wakai is vegan in Nebuco. A Koya so will regularly law, you make the luck view, and the Lakoico Copio, Mazana, Tania, the high view, Swinto, Swinto, I don't tell you that. Migi organization all samani we use 1960 bowling at crash wo anko man was do lingat panate 60 86 lingat pani kan matu hojik tale wo autonomous council se kari mari lena gi sinya mari sung lena deba adu ya hasu version ba adu su koi ba kai do le ge no na do haide na khoi di akhoi gi ipai bu dun ta amba asida lingali asi si tawrami haiba akhoi senior mo pon ding ma chak ding na akhoi haije ba ne ba ko ado aina haina madu sing do loina tokpio sinau sing Natragana Koi Amian Tausa, Nakoi Matiksa de Haviro, Lao Ektamang Tabiro, Akomandung in Zage, Kasukaide. Adu, Akomasan, Hogi, Wakai Sunarosi, Adagi, Miam, Zia, confused Taurosi, Holy Bangang, Sinau, Sida, Homas, Kanana, the Simigano, I think I was asking the hygienic. Now, when Mani Buddha lady, but I am telling Mani Buddha labor, she is so mama. Aduna, Hosi, Asanda, Akona, Hanaga, Asanda, Riba, Akomatation. Cannot say, I Chino singing Wakalon say, Hojik, Mayam Pusilla Pui Wakalon, or the Yakogi, Sagi, Hak, Taranogi, Wakalon Pauli, said, I'm Tagari, manipulate each and every media. I want to see a quite a 6 days, I will say, Hajagi, Chakuma Hajagi, a quite Sidali was some media and Deva Hujo will say. Manipulate media sing ISTV Kangde, Tom TV Kangde, or the Atati Lady Mediagi, Chino sing, Boy, Mayam. I say, can I go to be within a 60 states the Lakpone, even Manipu, Chief Minister Gimmings in Kiba, the Gimayam, Tele organizes world labor imitation meetings in Laser. I am Satina secret manipulate media sing the house in the pigeoning. Other person come together. How was it a 60 stage or a question? I was it all Salago. Was it autonomous council? Tanma Zaija, the home the sway later, was it? 100% masih Zaina, even though so Masama, even though Suma, honorable Chief Minister, Juju, Masamansu, being high credit, doing the Kana Sogona sounds of Unakra, Masidi, legitimate or demand Tanmajana. Already Matuki Jare and Masi Tanmadi Yare, Masi was illegal at the high, was Matamizam, Gomo, see, cannot really Zamna Hypas Havimong the Estina 3 Yaro Yate Kaina, Hito Salasa, as Chimo magazine, when I am told magazine, the Duma article, Salonka Hapsel by say, Masi Miambu, respect of the ba. The gay, Nang with the Namaton the Toba, Adumagi, Kano the Tarkani, I hygienic is him and the so Aduga, Agamu, my day today in a piece of clay. And that was Akumla Cantana, Tangalakiba, damn controversial about Matan and Hanga, Mayam Sinto. Had you give moments it Wakal and Gadaba, Jor which he knows in say, Tawak Sang down the Jungi Tatuma, Wakal and the port of Mana, the my day today means he promoter Paita Madu Mayam, no Pono. I my day today the request of Zenny is announcing Sidalaga, the young view. Kanana Kai or Unido. I question what the charter, the Hybiro, Aduga. Now, Madam Charter of the social media, I see the call. I did object social media says, Satiba, Sakti, Yamini, World Sigi, Porum Cock, Jungera Lan Greta, Lana Unbajaba. I question Amia was using a quite member of Lisin Taran Lady Nebuco.
ꯍꯧꯖꯤꯛꯀꯤ ꯃꯩꯇꯩ ꯇꯨꯗꯦ ꯍꯥꯏꯁꯦ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯗꯤꯁꯤꯖꯟ ꯂꯧꯔꯣꯅꯦ ꯃꯁꯤ ꯔꯤꯄꯣꯔꯠ ꯇꯧ ꯍꯥꯏꯅ ꯃꯩꯇꯩ ꯇꯨꯗꯦꯗꯣ ꯅꯣꯡꯉꯥꯜꯂ ꯃꯥꯡꯒꯅꯦꯕꯀꯣ ꯑꯗꯨ ꯑꯩꯈꯣꯏ ꯄꯥꯝꯗꯦꯕ ꯃꯥꯒꯤꯗꯨꯗ ꯃꯥꯒꯤꯁꯨ ꯐꯣꯂꯣꯋꯔꯁ ꯃꯌꯥꯝ ꯂꯩꯖꯔꯦ ꯃꯗꯨꯗ ꯁꯥꯒꯠꯂꯛꯄ ꯃꯇꯝꯗ ꯃꯩꯇꯩ ꯇꯨꯗꯦꯗ ꯁꯥꯒꯠꯂꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯑꯦꯗꯃꯤꯟꯁꯤꯡꯗꯨꯅ ꯃꯇꯝ ꯆꯪꯅ ꯑꯥꯔꯇꯤꯀꯜ ꯀꯌꯥ ꯐꯣꯡꯖꯗꯅ ꯃꯈꯣꯏꯒꯤꯁꯨ ꯃꯤꯡꯆꯠ ꯑꯃ ꯐꯪꯖꯔꯦꯕꯀꯣ ꯑꯗꯨꯒꯤ ꯄ꯭ꯔꯣꯖꯦꯛꯇ ꯑꯩꯈꯣꯏ ꯃꯤ 10 ꯈꯛꯇꯅ ꯑꯩꯈꯣꯏ ꯃꯤ 10,000ꯁꯤꯅ ꯔꯤꯄꯣꯔꯠ ꯇꯧꯁꯜꯂꯒ ꯂꯩꯒꯗ꯭ꯔꯕ ꯃꯌꯥꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕꯀꯣ ꯂꯩꯔꯣꯏꯕ ꯑꯗꯨꯕꯨ ꯑꯩ ꯄꯥꯝꯗꯦꯕ ꯑꯗꯨꯗꯣ ꯀꯩꯒꯤꯅꯣꯗ ꯃꯥꯅ ꯇꯧꯖꯔꯤꯕ ꯂꯦꯕꯔ ꯃꯥꯅ ꯍꯣꯠꯅꯖꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯄꯥꯝꯃꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯣꯠꯅꯖꯔꯤꯕ ꯃꯥꯡ ꯊꯥꯅ ꯆꯦꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯖꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯗ ꯃꯃꯜ ꯄꯤꯕꯤꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯦꯛ ꯇꯧꯕꯤꯗ꯭ꯔꯒꯁꯨ ꯑꯂꯤꯛꯄꯗ ꯃꯁꯤꯗꯤ ꯊꯨꯒꯥꯏꯅꯕ ꯁꯤꯟꯕꯤꯒꯅꯨ ꯃꯩꯇꯩ ꯇꯨꯗꯦꯒꯤ ꯑꯦꯗꯃꯤꯟꯁꯤꯡꯗ ꯍꯥꯏꯖꯔꯤ ꯑꯣꯖꯥ ꯀꯨꯝꯂꯀꯥꯟꯇ ꯃꯥꯅ ꯏꯖꯥ ꯏꯕꯗꯣ ꯃꯗꯨ ꯍꯦꯛꯇ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯕꯤꯌꯨ ꯂꯥꯛꯄꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯗꯨ ꯗ꯭ꯌꯨꯇꯤꯅꯤ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯇꯧꯅꯤꯡꯕ ꯇꯥꯔꯒꯗꯤ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯕꯨꯁꯨ ꯆꯨꯝꯃꯦ ꯍꯥꯏꯅ ꯑꯩ ꯍꯥꯏꯖꯕ ꯅꯠꯇꯦ ꯑꯣꯖꯥ ꯀꯨꯝꯂꯀꯥꯟꯇꯕꯨꯁꯨ ꯂꯥꯜꯂꯦꯅ ꯍꯦꯛꯇ ꯍꯥꯏꯖꯕ ꯅꯠꯇꯦ ꯂꯥꯛꯑꯒ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯕꯤꯌꯨ ꯑꯆꯨꯝ ꯑꯔꯥꯟꯗ ꯈꯪꯕꯤꯌꯨ ꯑꯗꯨ as far as my knowledge goes ꯑꯩꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯪꯉꯤꯕ ꯀꯩꯅꯣꯗꯗꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯖꯦꯛꯇ ꯑꯣꯖꯥ ꯀꯨꯝꯂꯀꯥꯟꯇꯅ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯖꯦꯛꯁꯦ ꯄ꯭ꯔꯣꯄꯥꯒꯦꯟꯗꯥ ꯃꯆꯥ ꯑꯃ ꯌꯥꯎꯏ ꯃꯗꯨ ꯇꯧꯕꯤꯒꯅꯨ ISTVꯗꯁꯨ ꯑꯩꯅ ꯇꯧꯔꯒ ꯍꯥꯏꯖꯈ꯭ꯔꯦ ꯑꯁꯤꯁꯦ ꯃꯥꯅ ꯑꯣꯇꯣꯅꯣꯃꯁ ꯀꯥꯎꯟꯁꯤꯜꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯃꯤꯌꯥꯅ ꯇꯥꯟꯕ ꯅꯠꯇꯦ ꯑꯝꯁꯨꯅ ꯇꯥꯟꯕ ꯀꯥꯏꯅ ꯑꯩꯈꯣꯏ ꯑꯝꯁꯨꯁꯨ ꯑꯃꯤꯌꯥꯁꯨ ꯑꯃꯠꯇꯅꯤ ꯑꯩꯈꯣꯏꯁꯨ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯒ ꯑꯝꯁꯨꯗꯁꯨ ꯑꯩꯅ ꯀꯔꯤꯝꯇ ꯋꯥꯔꯧꯖꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯝꯁꯨꯅ ꯉꯁꯤꯐꯥꯎꯗ ꯑꯣꯇꯣꯅꯣꯃꯁ ꯀꯥꯎꯟꯁꯤꯜꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯀꯟꯚꯦꯟꯁꯟ ꯑꯃ organize tꯧꯈꯤꯕ ꯂꯩꯇ꯭ꯔꯤ ꯑꯣꯇꯣꯅꯣꯃꯁ ꯀꯥꯎꯟꯁꯤꯜꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯔꯦꯂꯤ ꯑꯃ ꯇꯧꯈꯤꯕ ꯂꯩꯇ꯭ꯔꯤ ꯃꯨꯞꯃꯦꯟ ꯑꯃ ꯇꯧꯈꯤꯕ ꯂꯩꯇ꯭ꯔꯤ ꯑꯗꯣ ꯑꯣꯖꯥ ꯀꯨꯝꯂꯀꯥꯟꯇꯅ ꯃꯥꯅ ꯑꯝꯁꯨꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯛꯁꯦ ꯑꯝꯁꯨꯅ ꯍꯥꯟꯅ ꯑꯁꯤꯒꯨꯝꯕ ꯃꯇꯝꯗ ꯐꯝꯕ ꯍꯧꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯀꯥꯏꯅ ꯍꯥꯏꯗꯣ ꯃꯗꯨ ꯈꯤꯇꯪ ꯇꯧꯍꯟꯅꯤꯡꯗꯦ ꯀꯩꯒꯤꯅꯣꯗ ꯍꯧꯖꯤꯛ ꯑꯦꯛꯇꯤꯚꯤꯇꯤ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯅꯤ ꯂꯥꯛꯑꯣ ꯆꯪꯁꯤꯟꯃꯤꯟꯅꯔꯣ ꯑꯩꯈꯣꯏ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯔꯒꯅ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯃꯅꯤꯡ ꯍꯟꯖꯔꯒꯦ ꯃꯅꯤꯡ ꯂꯩꯖꯔꯒꯦ ꯑꯣꯖꯥꯁꯤꯡꯅ ꯃꯥꯡ ꯊꯥꯕꯤꯌꯨ ꯑꯗꯨ ꯅꯠꯇꯕꯗ ꯌꯨꯝꯗ ꯐꯝꯅ ꯂꯩꯔꯒ ꯏꯈꯣꯂꯥꯗ ꯇꯧꯈꯤꯕ ꯔꯦꯂꯤꯗꯨꯗ ꯑꯣꯖꯥ ꯀꯂꯝꯗꯨꯗ ꯃꯌꯨꯝꯗ ꯂꯩꯔꯒ ꯃꯥ ꯊꯣꯡꯒꯥꯟꯗꯒꯤ ꯌꯦꯡꯅ ꯂꯩꯍꯧꯋꯦ ꯑꯩꯈꯣꯏꯅ ꯃꯈꯣꯡ ꯄꯥꯏ ꯍꯥꯏꯖꯔꯝꯃꯤ ꯑꯣꯖꯥ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯣꯖꯥ ꯆꯠꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯑꯣꯖꯥ ꯍꯣꯏꯅ ꯃꯥꯡ ꯊꯥꯎ ꯆꯠꯄꯤ ꯃꯥ ꯊꯣꯔꯛꯈꯤꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯃꯃꯥꯡꯗꯒꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯇꯧꯈꯤ ꯖꯨꯝ ꯃꯤꯇꯤꯡꯗꯁꯨ ꯑꯣꯇꯣꯅꯣꯃꯁ ꯀꯥꯎꯟꯁꯤꯜ ꯃꯨꯞꯃꯦꯟꯁꯦ 2018ꯗ ꯇꯧꯈꯤꯕꯗꯁꯨ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏꯅ ꯇꯧꯔꯛꯏ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯁꯤ ꯁꯣꯏꯗꯅ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯀꯟꯅ ꯇꯧꯋꯤ ꯑꯩꯈꯣꯏꯗꯤ ꯀꯩꯒꯤꯅꯣ 1969ꯗ ꯍꯧꯔꯛꯈ꯭ꯔꯦ ꯑꯍꯟꯁꯤꯡꯗꯨꯅ ꯃꯇꯝꯗꯨꯗꯁꯨ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯊꯤꯡꯒꯥꯏꯕ ꯃꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯃꯌꯥꯝ ꯐꯠꯇꯅꯕ ꯅꯠꯇꯦꯀꯣ ꯃꯌꯥꯝꯗ ꯍꯨꯜꯂꯤꯕꯁꯨ ꯑꯝꯇ ꯅꯠꯇꯦ ꯍꯥꯏꯔꯤꯕꯁꯤꯡꯗ ꯋꯥꯈꯜꯁꯤꯡꯗꯣ ꯂꯣꯏꯅ ꯀꯥꯎꯊꯣꯛꯅꯔꯁꯦ ꯂꯣꯏꯅ ꯀꯥꯎꯊꯣꯛꯅꯔꯒ ꯑꯔꯣꯏꯕ ꯂꯥꯁ ꯄꯨꯁ ꯑꯃ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯅꯝꯗ ꯏꯟꯃꯤꯟꯅꯔꯁꯦꯕ ꯑꯁꯤꯗ ꯀꯅꯥꯅ ꯃꯥꯡ ꯊꯥꯕ ꯀꯅꯥꯅ ꯅꯤꯡ ꯆꯠꯄ ꯑꯃꯠꯇ ꯊꯤꯕꯤꯔꯣꯏꯁꯦ ꯌꯧꯒꯗꯕ ꯄꯥꯟꯗꯝꯁꯦ ꯑꯁꯤꯃꯇꯪ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯇꯣꯞꯄ ꯂꯣꯏꯅ ꯇꯣꯛꯑꯁꯦ ꯑꯩꯅ ꯃꯥꯡ ꯆꯠꯄ ꯃꯥꯅ ꯃꯅꯤꯡ ꯆꯠꯄ ꯃꯥꯅ ꯈꯔ ꯍꯦꯟꯅ ꯑꯦꯛꯇꯤꯚꯤꯇꯤ ꯇꯧꯕ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯒꯤ ꯃꯔꯥꯏꯕꯛ ꯆꯥꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯑꯩꯁꯦ ꯀꯅꯥꯝꯇꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯗꯦ ꯃꯥꯡꯍꯟꯕ ꯌꯥꯔꯣꯏ ꯃꯥꯅ ꯇꯧꯕ ꯊꯕꯛꯁꯨ ꯀꯅꯥꯝꯇꯅ ꯃꯥꯡꯍꯟꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯕꯛꯁꯦ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯄꯣꯠꯁꯛꯁꯦ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯅ ꯉꯁꯤꯁꯦ ꯖꯨꯂꯥꯏꯒꯤ ꯗꯦꯠ 24 2022 ꯉꯁꯤ ꯑꯁꯤꯃꯛꯇ ꯑꯩꯈꯣꯏꯒꯤ ꯔꯦꯠ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯑꯦꯟ ꯑꯦꯗ꯭ꯔꯦꯁ ꯇꯤꯝ ꯑꯣꯜ ꯑꯁꯥꯝ ꯃꯅꯤꯄꯨꯔꯤ ꯌꯨꯠ ꯁꯣꯁꯦꯜ ꯁꯦꯝꯕ ꯔꯤꯂꯤꯐ ꯑꯦꯟ ꯑꯦꯗ꯭ꯔꯦꯁ ꯇꯤꯝ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯦ ꯉꯁꯤ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯖꯔꯦ ꯈꯨꯡꯒꯪ ꯑꯩꯈꯣꯏ ꯕꯣꯔꯥꯀꯨꯂꯤ ꯂꯩ ꯃꯩꯇꯩ ꯈꯨꯡꯒꯪ ꯈꯨꯡꯒꯪ 59 ꯀꯣ ꯑꯩꯈꯣꯏ ꯀꯣꯚꯔ ꯇꯧꯔꯦ ꯑꯗꯨꯒ ꯀꯩꯅꯣꯅ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ 60ꯐꯥꯎ ꯁꯨꯗ꯭ꯔꯦꯅ ꯈꯜꯂꯦ ꯆꯠꯂꯨꯔꯒ ꯈꯨꯡꯒꯪ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯊꯣꯔꯛꯄ ꯌꯥꯅꯤ ꯑꯗꯨꯝ ꯀꯣꯚꯔ ꯇꯧꯔꯦ ꯑꯗꯒꯤ 7,300 ꯌꯨꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯦ ꯆꯥꯡꯁꯦ ꯂꯣꯏ ꯂꯩꯔꯤꯀꯣ ꯑꯁꯤ ꯑꯩꯈꯣꯏ ꯀꯣꯚꯔ ꯇꯧꯔ ꯑꯩꯈꯣꯏ ꯁꯤꯒꯅꯦꯆꯔ ꯇꯧꯔ ꯂꯣꯏꯔꯦ ꯃꯣꯏꯅꯗꯤ ꯋꯥꯔꯧꯅꯕ ꯌꯥꯏ ꯄꯣꯠ ꯃꯆꯦꯡ ꯀꯣꯄꯤꯁꯦ ꯁꯤꯒꯅꯦꯆꯔ ꯇꯧꯔꯤꯒꯦꯅ ꯑꯩꯈꯣꯏ ꯋꯥꯔꯧꯕꯤꯒꯅꯣ ꯑꯩ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗ ꯑꯗꯩ ꯂꯩꯕꯥꯛ ꯃꯌꯥꯝꯗ ꯑꯩ ꯍꯥꯏꯖꯒꯦ ꯁꯤꯒꯅꯦꯆꯔ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯤꯅ ꯑꯩꯈꯣꯏ ꯁꯨꯝ ꯔꯦꯀꯣꯔꯗ ꯑꯃ ꯊꯝꯍꯧꯅꯕꯅꯤ ꯃꯌꯥꯝꯗꯒꯤ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯄꯣꯠꯁꯦ ꯆꯔꯥ ꯆꯠꯀꯗꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯄꯤꯔꯤꯗꯨꯗꯤ ꯖꯁ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯗ ꯑꯩꯈꯣꯏꯁꯨ ꯑꯃꯌꯥꯁꯨ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯂꯩꯖꯔꯤ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯆꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯁꯤꯃ ꯉꯁꯤ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯑꯩꯈꯣꯏ ꯀ꯭ꯂꯣꯖ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯕꯣꯔꯥ ꯀꯝꯄ꯭ꯂꯦꯛꯁꯇ ꯑꯩꯈꯣꯏ ꯁꯥꯔꯤꯕ ꯀꯦꯝꯞꯁꯦ ꯑꯩꯈꯣꯏ ꯉꯁꯤ ꯂꯣꯏꯅ ꯊꯨꯞꯆꯜꯂꯒ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯍꯧꯖꯤꯛ ꯂꯦꯝꯍꯧꯔꯤꯕ ꯈꯨꯟ ꯑꯃꯅꯤ ꯉꯁꯤ ꯂꯣꯏꯁꯤꯜꯂꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯣꯇꯣꯅꯣꯃꯁ ꯀꯥꯎꯟꯁꯤꯜꯒꯤ ꯃꯇꯥꯡꯗꯁꯨ ꯃꯤꯌꯥꯝꯗ ꯑꯩ ꯍꯥꯏꯖꯒꯦ ꯑꯣꯇꯣꯅꯣꯃꯁ ꯀꯥꯎꯟꯁꯤꯜꯒꯤ ꯃꯨꯞꯃꯦꯟꯁꯦ ꯑꯁꯥꯝ ꯈꯛꯇ ꯅꯠꯇꯦ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯈꯨꯗꯤꯡꯃꯛꯅ ꯃꯁꯤ ꯁꯄꯣꯔꯠ ꯇꯧꯏ ꯑꯁꯥꯝꯗꯁꯨ 99% ꯄꯣꯄꯨꯂꯦꯁꯟꯅ ꯁꯄꯣꯔꯠ ꯇꯧꯏ 1% ꯈꯛ ꯂꯩꯕꯗ ꯃꯁꯤꯗ ꯍꯧꯅꯕꯤꯅꯤ ꯖꯁ ꯑꯩꯈꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯕꯒꯤ ꯈꯛꯇꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯄꯨꯝꯅꯃꯛꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯦꯗꯤꯌꯥ ꯐ꯭ꯔꯦꯇꯔꯅꯤꯇꯤꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯍꯥꯟ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜ ꯃꯟꯇ꯭ꯔꯤꯒꯤ ꯇꯤꯝ ꯑꯃꯈꯛ ꯑꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯑꯣꯁꯨ ꯑꯃꯅꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯃ ꯑꯁꯥꯝꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯎꯅꯔꯒ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯑꯩꯈꯣꯏꯒꯤ ꯑꯣꯇꯣꯅꯣꯃꯁ ꯀꯥꯎꯟꯁꯤꯜꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯄꯤꯒꯗꯣꯏꯅꯣ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯨꯃ ꯑꯃꯨꯛ ꯈꯟꯅꯕꯒꯤ ꯃꯇꯥꯡ ꯑꯃꯨꯛ ꯂꯥꯛꯀꯗꯧꯔꯦ ꯑꯗꯣ ꯑꯁꯤ ꯍꯥꯏꯖꯔꯒ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯍꯟꯗꯛꯀꯤ ꯔꯤꯂꯤꯐ ꯋꯥꯔꯛꯁꯤꯗ ꯇꯧꯈꯤꯕ ꯑꯁꯣꯏ ꯑꯉꯥꯝ ꯀꯔꯤꯒꯨꯝꯕ ꯌꯥꯎꯈꯤꯕ ꯇꯥꯔꯒꯁꯨ ꯃꯤꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯇꯨꯡꯗꯁꯨ ꯑꯦꯅꯤ ꯇꯥꯏꯞ ꯑꯣꯐ ꯂꯩꯕꯥꯛꯀꯤ ꯑꯋꯥ ꯑꯅꯥ ꯊꯣꯔꯛꯄ ꯂꯩꯕꯥꯛꯀꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯈꯨꯗꯤꯡꯗ ꯑꯣꯜ ꯑꯁꯥꯝ ꯃꯅꯤꯄꯨꯔꯤ ꯌꯨꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯦ ꯃꯤꯌꯥꯝꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯖꯔꯤ ꯍꯥꯏꯕꯁꯤꯃ ꯃꯤꯌꯥꯝ ꯊꯝꯖꯕ ꯂꯣꯏꯅ ꯃꯤꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯒ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯄꯤꯄꯜ ꯁꯤ ꯑꯦꯝ
Honorable Chief Minister of Hanana Tazabolina, Madam Stake Sigi, Equina, July 22 Sida, Amiagi lead works and close totally. Handaki Isaugi Matansiga, Akwigi, Sana Lebak Manipudagi, Honorable CM, Akwigi Sarbiren. Mauna akwigi amiana tawjaruba matamda isumain tawdana khara post akwigi mitei sing kasin kuya da leiriba sing si ichauna yamna namattana mayum makai leitaba asumba kyama leire sarkana keno torpase sisu mateng pibatana su oiba ngamba natabani he honorable CM da request amada CM na harau na chanawa polam sing mateng pangakhiba adu Hoji akoi amiaga Women Action Committee ga punna changjan mega packeting tawbadagi Women Action chauna mating pangi chatana sumapam kyada amiaga paksana hariba acham kasar area dadi amiana chaliba flat ki handaki sidi mafam matei sidi ilai salaktre hariba khungang ani hum konjang lakai gumba godra ghat gumba asigumba khara thumba mafam khara amani khungang ani humwa ngasi sida koi loisana bagi chapchaba firep laure aduna yamna kana amiana tawriba khongjang asi matungda natural calamities thokpa matamda su atopa adum mating Kungangi akwai leiriba meitei area singju mating chauna pangani haibagi pandam su leijari Women Action Committee for Balance Protection su amiaga tunginana thabak khudingmakta akwai sotharaba meitei khunai akwai soidana khongjang changjan minagani haina wafam asi thamjari aduga amiana ngasi tumda chadana benakandi gi South Borak da numit kyani mamangde ngasi tha ma hele na haidi amiagi moigi committee de su masai pocket gi lanai de gi leiriba mi kanu jangkai humbu asi moi masa gi on pocket te puthok jaraga adumaina tawbu bo khoi lebaki ngai na changjaliba khongjan singda e mana adu tawi ada tawi haiba photo su akhoi gi leiriba akhoi khunai sigi mioi singna su adugumba su habira kanu aduga wafam amtang thamjage kanana su khoi sarkar bangna pelan bangamde organization na tawrakpa posida asesiga akoina cheng jeluriba poche cheng hawai thau leiriba chana bagi polam kaya akoi jeluba matamda kanagumba khungang ising thumdaba khungang dodi akoi kamaina pini adugumba dosu akoi kai haini saunaba khanaba adugumba wafam dosu thambira kanu wafam amtanga thamjage yamna nungaijadaba akoina penjadaba Women Action Committee taraptagi Gwanju da su adugumba thokdok to akhoi Women Action Committee da thokare ai sengna thamoi yamna nungaijade ai masak maming di panjara roi mediani na nungaite aduga second amokong wapopi da wapamasi wapopi sing thumbanate wapopi se su akhoi na chatpa matamda wapopi ga thangnaba katam training haiba mafam sida akhoi mayang khara thumbagi damakta akhoi na report se phangba matamda Bengali Manipuri Muslim Adigati kaino akwai Bengali Muslim moi punna taba khunganga makaglai asai siga poching ja khoina khara piruba matamda aidi thangnariba khungang duna mokoi da pi da bagi adugumba yamna nungai taba even aigi sanmina reba aina puriba kasadari gi bupen media bau da fuge tor pasidi yam thina pende masidi ai leba khangna masi bisaram tang thamning hauji amiana changjaliba akwai autonomous district council gi matang sida Atopa hoigi media da adigedi social media haibedi public place ni ID Facebook daga dumain tawdana oza kharana haidi sandok pirakpa aranba pawdam mayam ama miyam da thambasisu thamaningde karigumba aranba yawbirama taraga su ahalaman ngakta changjan bire aiga e noin dai da si lali si chumi chundok minasi haibe khongjang da adumaina haibirakpa lakpiraga takpirako jaguru sing phai akoina loisan gra matungda amiana taliba aiba pandam singje binding to boluraba matungda dumaina ka phungdokpadi akoi masen hunaraga karisu kanaba phangada banate maramdi aigi mitei se akoi punna chawkhan minagadamni mitei amana ngasi aigi pandam se pandam tanba matamda phangnana ba chatpa matamda ingat kadabani adu nati ai tasingna haraga yamna mayambu leiriba akhoi kasara samda leiriba mitei gi ibung ipa oja laigru singbu handana khanbagi wafam sunate mase akhoi singje khitang wakhalon pik praina lauri Manipur gadi Manipur state da leiriba oja laigru singa gi khitang khena ba leire tasingna adum jengubada organization ama tawbo matamda organization ama na hunaba adusu phatti mai gi organization du ngamna ba aduga karigumba akhoi lebak oiba issue da punna changminaraga e akhoi sumain tawsine si tawsine haiba tana minaraga
ingat nate ba hujik tawribasidi pongpong sana leiriba wafamsida adumba ojasingna phongdorpasidi yamna maram chade yamna akhoidasu samamnabasu poi maramdi taliba diman ama khaktangda changjaliba khongjangduda oja sarat masamak ai request tawri women action committee for balance protection assam gi maikei dagi asset president ama president ama oina ai maramdi ojana habirakpado ai ngondasu aisu pajare tu chunga phawi maramdi oja thopiro mang thana aduga wafamsing asi hadi samain tawsi akhoi sumai tana minasi samain changjan minasi akhoi di punna chatmina baduni pami basi punna chatmina raga pandamasi pangdoimi adu amyana tawghare aduna tawghare adana tawre si akhoi amta hunaroisi aduga leiriba akhoi di state se kamaina leige haida akhoi di mixed area ni mixed oiraga leiba akhoi gi jati kyana pullaga leiba assam state ama khangi masesiga akhoi masena admaina hunadana leitaraga di atopa mina haidi mian sa singna akhoi se tasingna haraga di madugi khudong chaba achoba haidi longninga gi masak ama ohenba do adumaina matungda tawbirakanu ojagi mafamda so e request tawjari asi wafam sema ai thamjaningi aduga oja haribo oja sarasisu ai tasengna ai hoi women action committee taraptagi wari khara sana basu pami haina ai thamjari wafam si thank you